ngasi nungdaram phong hiba tuan tuan mache phong sing digi maroi ba pauk sing khongga sarga mayam da share tawjage mayam loi fuktaminasi Manipur top channel digi ahanba maroi ba pawma Manipur gi oina miyoi tara positive oire taraga mathoina research tawkhre ngasi gi oiba Manipur gi COVID-19 update ta satliba pung kunga mari asida Manipur da miyoi tara COVID-19 positive oiba thengnakhre miyoi taraga mathoina laisat asidagi phaduna research tawkhre ngasi gi oina miyoi amata sian khidrei health department gi additional director suariba department asigi wangangloi Dr. Khoirom Sasikumar mangang na thadorokpa serol amana hai ngasi nauna positive oikiba miyoi tara asi tharaga state asida COVID-19 gi apunba confirm case lising kun gi mapan ga samga tara sukre hauzik phawda laisat asidagi phakiba migi masing lising kun ga nipan ga satruk ka kun ga manga sukre hauzi active case samga tara ga humdoi da lairi laisat asina laikidaba migi masingna sahum go humdraga ni thoi lairi hauzik phawba laisat asidagi phakibagi sangsada 98.33 oiri hainasu ngasigi COVID-19 update na makhatana su share makhasa tharak poina topa marueba pawa manamo IFS officer Amagi transfer posting Central Administrative Tribunal na stay tahon kre Manipur Ahanba Oina All India Service IAS officer Amagi transfer posting Central Administrative Tribunal na stay tahon kre Tribunal na transfer posting stay tahon kraba IAS officer asi umang yokhatpa amadi masiga mari leinaba thabak thoramsingda achawa thodang loriba misa amani hairi niyam kaina mining toba u yanthatpa sawmill hangba red sanders lalon etik toba amadi forest area singda lana lam khopsilibisingi mayokta thauna fana leiduna thabak toba officer amani hairi officer asi haukiba January gi sachat kunga tareta laingakna transfer tobagi order ama tholakhibani order asigi mayokta officer asina Central Administrative Tribunal Guwahati da wakalaba matung tribunal asina transfer posting adu state tahon khibani mark satliba sei asigi March sachet taraga matoi fawba maakna hauji leiriba posting adu da leinaba khangalakibani amaromda hiram asigi mari leinana forest officer amana fongdorakpada IAF as officer singbu nakal thamlamlaga FS State Service Singmuna posting da hena preference piri district natragana territorial posting gi damakta yauriba MFS officer singi manungda kharamadi handakta range officer dagi promotion lakpa yauri asiguma sarkar gi posting asina akaiba kya lakani IAS kadar rule gi matungina kadar post khudima kadar officer khaktana oigadavani DF O Sunday amadi DFO Thawbal Laukthokraba matungda non cadre officer na mahut sinki loinana IAF officer ahum mari tamak department da cadre post piragani niyam ama lengak na semlaga niyam asi indragadi kanade officer singda aki akhang leihandana fazana ma ki topam thokpa mathau toholaga thambirabadi leibak asida sakhotpa purakani aran ba thabak torom lagana officer adu niyam gi matungina sairak pibiyai IFA singna leijagadaba post singda yamna junior oiba Manipur forest officer sing thamjilakpadagi forest amadi environment mangshilakpagi maramsu oirakpa yai hairaduna yes sir haigadaba officer sing khaktamak thamlagadi Manipur gi forest asi sahi taragi matungna tumkragani niyam gi matungina IFS na oigadaba MFS na oigadaba posting singda rule gi matungina sana bo officer sing thambigadabani asigumba case asi laglam loi haina sumakna phongdokhi haina paushna makhatana su phongdorakli loishalakpo ena tentak na mayam da pau share tawjage national highway da kilometer manga kanaraga commando gi mobile team thamlagani CM National Highway singda kulai paiba singna truck amasum passenger puba gari singda yamna toina ayetpa apamna piribasi koknaba National Highway da kilometer manga kanaraga commando gi mobile team thamlagani haina se minister N Berena assembly da phondokre amasum ngasi pangthokiba Manipur Bidhan Sabha gi wang pokhum loiraga thangmaiban AC gi MLA KS Joy Kisana calling attention motion pukhaladuna hai Imphal Jiribam National Highway Kuntraga Teret ki marakta NACN
IM चिंगनबसिंगना लाई सारे मफम क्यादा गाड़ी लाक्पसिंगदगी सेल खाइबगी थबक चथरे हाइना पाउसी खरदा फोंग थेंगनरे मसिदा नतना सेमेन पुब तता ट्रक अमसु थासिगी अमदी अनिगी लोनब हिंगदा खुलाई पाइबसिंगना लोखाद इंतखरे हैबो वफम क्यासु पल्ली हैना पाउसना मखाताना फोंदोरकली आतो पातेन म पाव मनमु गोविंदास PHED मिनिस्टर उनब फाव फंगदे अदुगा कदाइदगी युमथोंग खुदिंग तोटी इसिंग पिथकदोइनो मणिपुर की युमथोंग खुदिंग कुमजा इंग्लिशिंग अनिगा कुनगोमदोइ फावबगी मनुंगदा तोटी इसिंग पिथकनी हायरगा PHED की मिनिस्टर ओइरिबा लोसी दिखो उनब फंगदबगा लोइनना टेलीफोन तब फाव पाइखतबा असिदा कदाइदा तोटी इसिंग पिथकबा फंगदोरिबनो हायना मणिपुर विधान सभा की वहंग पखुम मतमदा बिष्णुपुर AC की MLA गोविदास कोंथौजमना हंख्रे गोविदास कोंथौजम की वहंग पखुम पीरदुना मिनिस्टर लोसी दिखोना हाय आईगी डिपार्टमेंट GI पाइप नतना DI पाइप पीनबा स्टॉक तो मरंग कायना लै मथौ हेक तरकपगा पाइप पीनबा थौरांग तौदुना लै मिनिस्टर अमा ओइरुबना मियामगी तौदबा यादबा थौदांगदा चिनमनखिबना मिनिस्टर उनबा फंखिदबने अमुका हन्ना मरुओइबा मणिपुर थोकिबा ngasi मरुओइबा पावमना नोंबादा मणिपुर पुलिस कमांडो ना मियोय अहुम फाखिबगी वहौदा मियामना NH-37 थिंजिनख्रे ngasi nungthil pung baro makhairom tarakpada Manipur Police Commando na nungbadagi miyoy ahum phaduna pukibagi wahauda miyamna NH-37 thingjinbaga loinana miyamna irang hawrakhre thaudok thokphamdagi phangwa pawda phaduna pukiba miyoy ahum adudi Robinson Seikungani-pan apokpa Thomas Himgamlung Seikunga-3 apokpa Kaning Thaipau amadi Rongdaidagi Gaikhang Khuan Seikunga-3 apokpa Zaning Daini makhoi ahum nungthil pung Baro makhairom tarakpada Manipur Police Commando ki team amana phaduna pukhibane makhoina ahumak isam samjaba miyoi ngaktani haina laikai gi miyoi sina phongdorakli commando singi mawong matau aduda sawraduna makhoi ahum phakibaga khudaktagi mafam adugi miyamna NH-38 matam kaktana thingjinki loinana phakiba makhoi ahum thadoktriba fawba amadi condition amata yauduna nungbai headquarter da thamlamdri fawba NH-37 thingjinkhini lambi थिंगलिबा मियाम अदुबु टियर गैस न चिंगबा सिजिनदुना तनखाइरमलगा मखोय अहुम अदु खौपुंग फाउदुना इम्फाल द पुखि मियाम न मखोय अहुम अदुबु अथुबदा थादोकनबा दाबी तौखि करिगुम मखोय अहुमबु सरकार न थादोकत्रबदि मखा ताबा अकनबा एजिटेशन चथरकनी हाइना सु खंगनखि पैसेंजर पुबा गाड़ी सिंग पोट पुबा गाड़ी सिंग अमदी ट्रक कया चटपा यादना लेप्तुना लैखि नुंगबागी विलेज अथॉरिटी अमदी CSO सिंगना Manipur Police Commando ge asigumba miyam da satpa lisat pusu yaningdaba phongdokhi loinana miyam gi khanbiduna asigumba lisat asibu makhatana sathabiduna busu appeal tokhi haina pawsina makhatana phongdorali nasigonadi batang sai kainari sen thank you